आकाशवाणी इम्फाल ngangbom nganthoi pau pajari ahan badamar oiba pau Atmanirbhar Tamityang Thamba Kendragi Ihan Hanba Digital Format ki budget masi sel thum mantri Nirmala Sitaraman na puthokre lakliba sahi taruk asida haksel gi lamda phibam phagar hanaba PM Atmanirbhar Swasth Bharat Yojana haudoklagani Insurance Company singda miramdagi hakthengna thadarakpa yaba senpham gi sang sada nifuma dagi humbudra mari da hengatle Manipur da haukiba pung kunmari da COVID ki anoba case mari thengnaki amasung Myanmar da lebak adugi lanmina namduna sakti paikre Lebak asina malem gi laichat oriba COVID-19 gi mayokta punna amata oina lan thengnari lamdam sigi miyamna sakhangnaraba miya kyana sulan phamasida mai paknabagi damak Akashvani Imphal gi ipau gi khuthangda mipum khudingmakna araiba thawong ahum face mask uppa amaga phut taruk lapna na leinaba mai mit amadi khusa toina hamdoktuna tarutana na thamnaba apil tawri Manipuri gi saknai rabi saisakpi arambam jamuna na COVID-19 dagi ngakthoknaba miyamda apil tawraduna hai Mayambu arambam jamuna na khurumjari COVID-19 laisal asidagi ngakthoknaba khwaidagi pharaba pambaidi section ba haibasina hoidi sarkar na laisal asi thingnaba honariba asigi mathakta aikhoi punamakna su bahap tamina duna laisal asidagi ngakthoknanaba tangai phadana niyam ahum khak ngakna chaminasi aikhoi khudingmakna yumdagi mapal he thokpaga face mask soidana upsi sapon natraga hand wash sijinnaduna khutsa sengna hamdoksi amasung mi amaga gi marakta foot taruki social distancing thamsi section ba haibasina isa aikhoi gi nungsiraba imung manung amadi miyambu laisal asidagi kanba ngamgadawribani mayambu amuka hanna khurumjari Housing mapung oiba pau Atmanirbhar Bharat pandam thamba kendra gi lisingani kunmathoi kunithoi gi budget sel thum mantri Nirmala Sitaraman ngasi puthokre budget adu puthokladuna Srimati Sitaraman hai Atmanirbhar Bharat asi anoba wakhalon ama natte mamangai dagi hauduna Bharat asi masa maromdam hingjaba ngamba amadi malem gi oiba lalol itiki mafam ama oirai Atmanirbhar Bharat haiba si makhoi gi haithoi singthoiba amadi tawba ngamba sakti da mapung phana thajaba Bharat basi koti chama kunthra gi apambani Ahan badaleba ki haiba wakhalon lawmi gi senthok saruk ani hengar hanba infrastructure matik sana lehenba masama u phaba Bharat ama ohenba aphaba lengak sasan leiba naharol singda khudongchaba kaya phanghanba mipum khudingmakta siksha piba nupida henba sakti piba amasung pumnamaki oina chawkhat hanba haibana singba hiram kaya budget asida prastab tawri sahi humbudra manga suraba pension gi senthom khaktang phangba senior citizen singdi income tax return file tawdrabasu yaragani Khungangi lamda infrastructure semgatnabagi thadaba senfam lupa koti lising kunthra dagi lising nifuda hengetle lawu singugi kaithelda amaga sangdamnabagi sang hengerhanaba amadi arona thuple hendanabagi damak ehenba mandi lising amasu I namda yawhanaba sarkarna warep lawre haksel amadi masama ufana thamnabagi lamda thadaba senfam sada sama kunthra taret hengetle sahi taruki manungda lupa koti lising humphumari sama mari phurom thadagadaba PM Atmanirbhar Swasth Bharat Yojana kauba kendra gi anoba scheme amasu haudoklagani masi hana leiriba National Health Mission gi mathaktani sahi manga gi manungda lupa koti lak ani lising marfu taret changna urban local body lising mari sahum humbudrani pangi yumthong koti ani lak marfu tarukta toti sing phanghangadaba Jal Jeevan Mission urban su haudoklagani lising ani kunmathoi dagi lising ani kuntaruk phawba sahi manga asigi manungda lupa koti lak ama lising ni phuma thoi hena changna Urban Swasth Bharat Mission 2 chana halagani Nungsit senghandabagi thawong thingnaba thabak paikhanaba Urban Center ni phuni thoida lupa koti lising ani chani taratare thadaragani lising ani kunma thoi kuni thoi gi budget ta COVID-19 vaccine gi damak lupa koti lising kunthra manga hana na kaithokre amasung darkar leirabadi masidagi ahenba senfam su thadagani Public Bus Transport Services ki phibam phagar hanabagi damak lupa koti lising tarani pan changna anoba scheme ama haudoklagani mai pibagi lamda phibam phagar hanabagi damak sahi manga gi manungda lupa koti lak ahum lising manga hena thadaduna scheme ama su haudoklagani Sel thum mantri na hai
वन नेशन वन रेशन कार्ड की थौरांग राज्य अमदी यूनियन टेरिटोरी कुंथ्रानी थोइदा चटनरे मसीना बेनिफिशियरी कोटी 64 लोमदा यौहंदुना अपुनबा बेनिफिशियरी मसिंगी चादा 43 लोम कोनसिनले मांगना हाई लेमहौरिबा राज्य अमदी यूनियन टेरिटोरी मरी अदुदसु लाक्लिबा था खरासिगी मनुंगदा वन नेशन वन रेशन कार्ड की थौरांग चटनहलगनी MSME सेक्टर बु चाखोटहनबगीदमक सरकारना थौरांग कयासु पाइखटली मथंग सेनबा चहीगी ओइना लम असिदा लुपा कोटी 15,700 थादरी मसिदा सलिबा सेनबा चही असिगी बजेट की सेनफमदगी तंखाय अमा हेलबनी स्कूल एजुकेशन की मतंगदा नेशनल एजुकेशन पॉलिसी द पल्लिबा मसांग खुदिंगमक यावहनबगीदमक स्कूल 15,000 हेना सेमगटलगनी स्कूल सिंग असिबु मखोय मखोयगी लमदम अदुगी खुदम ओइना उटपा याबा स्कूल सिंग ओइहनगनी NGO सिंग प्राइवेट स्कूल सिंग अमदी राज्य सिंग पुनः होनमिनदुना सरकारना अनौबा सैनिक स्कूल 100 लिंखटकनी हायर एजुकेशन कमीशन ऑफ इंडिया लिंखटनबा सही असिगी मनुंगदा सरकारना आइन अमसु पुथोकलगनी इंश्योरेंस कंपनी सिंगदा मिरेबाक्तगी हकथेंगना सेल थादरकपा याबगी चांग 94 हुंबुदरा मरीदा हेनगटले शेड्यूल कास्ट महिरोय कोटी मरीदा खुदोंचाबा फंगहनबा सेनबा सही 2015-13 फावबदा सरकारना पोस्ट मैट्रिक स्कॉलरशिप स्कीम की दमक लुपा कोटी 19,518 कायथोकले नर्स की सिनफमदा मनुंग मपान नायदना थबक निंगथिना तौहनबा यानबगी दमक नेशनल नर्सिंग एंड मिडवाइफरी कमीशन अमा लिंखनबसु सरकारना वारेप लौरे मसिगी मतंगदा बिल अमसु सरकारना पुथोकलगनी असम अमसुंग नोंगचु बंगलागी चाबगानदा थबक तौरिबा मियोयसिंग मरुओइना नुपी अमदी आंगांसिंगी याइफा थौरांग पाइखटनबगी दमक सेल-थुम मंत्रीना लुपा कोटी 1,000 पीरे मसिगी दमक अखनबा स्कीम अमा हौदोकनी लेबाग असिगी इतिहास ता इहान हानबा ओइना डिजिटल की मौंगदा मिकोक थिबगी थबक चथगदौरिबा सिगी दमकसो सरकारना लुपा कोटी 3,749 कायथोकले श्रीमती सीतारमन हाई आसामदा हौजिक लुपा कोटी 18 लोम संगबा नेशनल हाईवे की थबक सिंग पाइखटली किलोमीटर 1,400 हेना सांगबा नेशनल हाईवे सिंग लाखलिबा सही अहुमगी मनुंगदा राज्य अदुदा सेमगटनबा लुपा कोटी 53 हेना कायथोकले सेल-थुम मंत्री निर्मला सीतारमन ngasi पुथोकलिबा बजेट असिगी मतंगदा मणिपुर यूनिवर्सिटी की इकोनॉमिक्स डिपार्टमेंट की असिस्टेंट प्रोफेसर डॉक्टर मोइरांगथेम हेमंतना हाई बजेट असिदा लंबी अमदी हाईवे सिंगी इंफ्रास्ट्रक्चर हेंगरहनबगी वाफम सिंग पल्ली बजेट असिदा अहेनबा रोड एरिया कयामरुम हाउकटपा अमदी कॉरिडोर कयामरुम सेमगटपगी वाफम पल्ली मसिदा अवांगनुपोकी ओइनसु ईस्ट वेस्ट समनहनबा याबा ट्रांस एशियन हाईवे न सिंगबदा अहेनबा मित्येंग चंगलकलबदी बजेट असिगी अनौबा मायोन अमा ओइगनी इम्पोर्टेंट ओइबदा अखोई स्वाइगी ओइना येंग मतमददी रोड एंड हाईवे इंफ्रास्ट्रक्चर हेंगनबा होनरिबा मसी यामना हाईलाइट ओइबा याबा एरिया नि अहेनबा रोड एरिया मयाम अमा हापलकनी हाइबसे अखोई साइसु यौरागदी मसी याम साथिना कानाबा एरिया अमा सोइदना ओइबा मोय अतोतोपा कॉरिडोर मयाम अमदि सेमगतपगी पल्ली कोई नॉर्थ ईस्ट की जो ईस्ट वेस्ट कनेक्शन हो गया वो ट्रांस एशियन हाईवे न सिंगबा सिदैदा हेना फोकस पीरगा मसी तथरगदी कोई बजेट से अनौबा डायमेंशन अमनेना सुमाइना खनजे बजेट असिगी मतंगदा मणिपुर यूनिवर्सिटी की एसोसिएट प्रोफेसर डॉक्टर चिंगलेन मैसनाम हाई हंदकी बजेट असिदा इम्फाल की रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की ओइना लुपा कोटी 34 हेंगलकपा सिमक नुंगाइबा पोकनिंगाइनी महांगना हाई अनौबा बजेट सिदगी अवांग नोंपोकी मरोन कोई मणिपुर की मियामना आशा याम तौकी मदुगी आशा सिंदगी मरता ख्वाइदगी नुंगाइबा पाव अमा ओइना हाइजबा तारगदी एंटायर हेल्थ सेक्टर स्टेदा कोई बजेट एस्टिमेट सी ममांगी कोई रिवाइज एस्टिमेट रो बजेट एस्टिमेट अनिमक्तगी हेंगतना हंदकी स्टेदा कोई प्रोविजन हापसी कोई रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की ओइना लुपा करोड़ मफुगा मरी कोई बजेट एस्टिमेट हेंगतसी अखोगी मणिपुर की अमसो अवांग पोकी ओइना ख्वाइदगी नुवाइबा आई पावमने थमजगे केंद्र की बजेट रिएक्शन की मतंगदा आकाशवाणी इम्फाल की इपाव कांगबुना पुथोकपा अखनबा थौरम अमा मसी नुमिदांग पुंग 3:50 दा संदोकनी थौरम असी कंगला अमसुंग संगाई चैनल अनिमक्ता ताबा फंगबिगनी ताबिरिबा पावसे आकाशवाणी इम्फाल दगिनी मणिपुर दा हौकिबा पुंग 20 दा कोविड के अनौबा केस मरी थेंगनाबगा लोइनना अपुनबा पॉजिटिव केस की मसिंग 19,900 सुपना हुबुद्रानी थोई सूरे राज्य की हक्सेल विभाग की चेरोल मदहाई हौकिबा पुंग 20 दा कोविड 19 पॉजिटिव ओइबा मियोय अमता सिखिबगी पाव लेते मरगसिदा राज्य सिदा पुन्ना हेल्थ वर्कर 8,719 वैक्सीन कापनबा पंदम थंबगी मनुंगदा हौजिक फावबदा 3,439 दा कोविड 19 की वैक्सीन कापख्रे मसी राज्य सिगी जिला अहुम दा हेल्थ वर्कर 343 वैक्सीन कापखी मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर वेलफेयर बोर्ड की चेयरपर्सन
S Dingo MLA na ngasi raija sigi tongan tongan bazila singda board asigi makhada leba Construction Workers Association yankhai humdoida COVID-19 dagi ngakthokna ba hand sanitizer amasung face mask sing yanthokre Imphal da paumi singi mamang da polam sing adu yanthokladuna Sri Dingo na hai COVID-19 gi laichat marakta construction workers singna khudongcha daba awaba kaya mayoknari miyamgi matengdagi Manipur da laina asina nabagi sang khara hantharaklabasu makhata na SOP singa pagi tangai fadabadi adumak leiri asigumba tanfam asida senthok nemba construction workers singda mateng pangba oina hand sanitizer amasung mask yanthokpagi thabak asi paikhatpani board asina paikhalakpa yai phathorak singda construction workers singna mapung phana mateng pangbinabasu Sri Dingo na appeal tawki Raija sigi miyam puthok pusin tawriba gari singda hojik apunba seat capacity gi sada manifu mi tongba yaragani haina Raija gi transport director na thokpa cherol mana hairi adumoina mak COVID-19 dagi ngakthokna ba seksil thorang sing paikhatpaga loinana hana lowba bharagi sangda gari sing chengadabani haina su cherol aduna makha tari tha sigi ahum dagi hawgadawriba Manipur Vidhan Sabha gi 32 suba mifam asi Durdasan Kendra Imphal na live telecast tawgani DDK Imphal na thokpa cherol mana hai mifam leiba numit khudingi ayuk pung 13 dagi mifam loidriba phawba sabha gi mifam adu live oina sandokani hawjik Durdasan Kendra Imphal gi thorom sing pung 13 subna sandokpa hawre haina cherol aduna makhata na hairi Rajastri Bhaigachandra Cultural Foundation Manipur na sinduna ahanba oina Sri Sri Govindaji Temple gi sebari yankhai dangasi thagi oiba pension gi senpham sing yanthokre Thoromaduda Nahakpam Indrajit MLA amasung foundation asigi president Songtham Guni leima saruk yakhi Sin Kuki Mizo Kanglup ki saknai raba saisakpa isai mayak iba amasung music composer Benny Khongsai ngasi ayuk masagi anaba amadagi Imphal gi Sky Hospital da lekhidre masagi sahi yankhai humdoi sukre English nga matamapan malfumapan dagi Benny Khongsai Akasbani Imphal gi approved artist ama oina isai sakpa horakhi mahakna hinglingai da Mizoram gi yamna saukthokchaningai oiraba Lelte Award su phangki maki nupi machanupa ama amasung machanupi mari lehori maki aroiba mathau mangam hayeng maki pongnafam Surachandpur da dharmagi chanabi ga loinana pangthokani Akasbani Imphal gi pauta biri Myanmar da lebak adugi lanmina namduna sakti paikre sarkar gi civilian head state councillor Aung San Suu Kyi amadi sarkar pairiba National League for Democracy gi atai lucingba kaya marum ngasi ayuk anganbada fajinkre aikhoi gi Dhaka paumina hai Myanmar da numit kaya ni marum ungkhanaba phibam leiruraba matungda lebak adugi lanmi tatma dauna ngasi Aung San Suu Kyi dagi sakti munkre lanmina Aung San Suu Kyi President Win Myint amadi NLD gi makok thongba lucingba kaya marum fajinkre lanmina salaiba TV da tatma dauna lebak aduda sahi ama emergency leiragani haina laukthokre Vice President Min Swebu Acting President hapagaloina na sakti khudingmak Commander in Chief Min Aung Halegna Pasinkre lanmin hai mamang sahi gi November 9 da pangthokhiba lebak adugi mikhalda aranba thawong chathakibagi damak lucingba sing adu phabani Directorate of Information and Public Relations DIPR gi State Institute of Journalism da Integrated Media Studies ki matang da tha taruk ki oiba course ama ngasi Imphal gi Nikaipat Chothekta leiba DIPR gi complex ta hawdokre Thorumdu da wangang da IPR gi Director S Balkrishna na hai sarkar gi warep na raija sida hojik school sing amadi college sing amu hana hangnarak pasigi yanglaga State Institute of Journalism na so tha taruk ki oiba course asida asi ngasidagi hobani Loiselakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khusa amadi mai mitaru tanana thamba haiba asamba thawong ahum asing ngakna chatpinaba amu hana ningsingjari aroibada maroiba paw amu hana Atmanirbhar Bharat Mijeng Thamba Kendra gi han hanba digital format ki budget ngasi Selthum Mantri Nirmala Sitaraman puthokre lakliba sahi taruk asida haksel gi lamda phibam phagarhanaba PM Atmanirbhar Swasth Bharat Yojana hawdoklagani Insurance company singda miram dagi hakthengnana thadarakpa yaba senpham gi sang sada nifuma pandagi humbudra mari da hengatle Manipur da hawkiba pung 12 da COVID ki anoba case mari thengnakhi amasung Myanmar da lebak adugi lanmina namduna sakti paikre Paulo Jare